Nungsijraba Bethany Diaspora Church ki ichilinaw marup mapangsing amadi mapam tungan badagi tatana series of diaspora messages asibu tabiri ba ichilinaw khuding maki mathakta or maphamda harao nungaibagi salam pizabani ishorna hena bor pina bibo ishunu loina na congratulations mayamda piringi maramdi aikoi ahanba Peter na iba chithi ase first Peter ase ngasina aroiba oire khoi paminabasi aduna tatana tabiriba khudingmak ishorna hena borna pinabiba oisunu hena su lakadoriba anauba lairik sing chithi sing khoi paminagadoriba sisu tatana leptana taminasi haibasi puning thogat saning bani aduga loina na tamba loire paba loire hairaga kauthokpadi yade kauthoktanaba aikoi honasi masigi tamina khraba isorgi wahai ase aikoi gi thamoida hingduna laiba oisinu ngasi aikoi gi text ase chilinaw sing aroiba oina 1 Peter gi chapter 5 verses 12 to 14 asini yamna nungaiba adugumba aroiba wahai singni paminasi masida aikoina ubasi maru oina ishorgi Thoujal asi achumbani haina 1 Peter gi chapter 5 verse 12 ta Apostle Peter na mahaki wahai aroiba wahai oina thambasi aikoi maru oina khanminasi haibani ai pulap oina pathokchage Nakoigi lepam isorgi Thoujal asi achumbani haina Thoujinduna amasung saki piduna aina singta anaba thajaba yaba aikoigi isil inaw silbanaski mapana aina nakoida samlapna iribani nakoiga loinana khandok minarabi Babylon da laibi nupi aduna nakoibu khurumjari aduga aigi icha maknasu nakoibu khurumjari nungsibagi chupna baga loinana nakoi amaga khurumnau Krista Jisu da laiba nakoi pumna makta ingthaba leisanu amen sorna takraba mipum khuding maki matakta hena borpina bibo isunu ichirnau sing. We have finally come to the end of 1 Peter. 1 Peter gi aroi bada ikoi lae mamang chahi 2013 October dagi ikoi na haurakpani ngasi phawba ikoi sumaina ishor na pangbibagi damak ta su ishor bu thagasi masigi manung asida many challenging lessons learn ikoi tongan ba ikoi gi damak ta pungning thogat piba oirasu aduga aruba adugumba lessons kaya aikoi taminai tamminare khangminare example da about God's call isorna aikoi bu kauthok piba asigi maramda about the challenges in life punsida awaba kaya thingnabagi maramda aduga about making our lives count for the Lord aikoi gi punsi ase isorna ubiba khangbiba isorna pabiba adugumba punsi adu karamaina oigini haibagi matang da soi khoi tamin nai adugi matungda ngasi aroibo oina the grace of God ishor gi Thoujal asigi matang ase ngaktang ai khoi khanminasi ishor gi Thoujal haibase yengba matamda this is a great doctrine yamna chawba maru oiba doctrine amani Karigidamakta aikoigi salvation aikoigi arhan kubam phangnana bagidamakta grace darkar oy grace for salvation ani shubada aikoina isorgi thogal tauge isorgi seba tauge hairabasu isorgi Thoujal yaudana aikoi tawbangamde aduna grace for service asisu aikoina uba phangbani aduga ahum subada grace for sustenance aikoi gi punsi aikoi gi thajaba ase sustain tauba sangna leptana
ꯆꯠꯊꯍꯟꯕ ꯉꯝꯅꯅꯕꯁꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯆꯥꯎꯔꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯖꯥꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯄꯤꯇꯔꯅ ꯀꯔꯝꯍꯥꯏꯅ ꯀꯧꯏ the true grace of God ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯆꯨꯝꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯀꯔꯤ ꯎꯕ ꯐꯪꯏ ꯄꯤꯇꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ we all stand in the true grace of God ꯃꯗꯨꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯕꯅꯤ ꯅꯈꯣꯏꯒꯤ ꯂꯦꯞꯐꯝ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯤꯕꯅꯤ grace is true because it comes from the Lord ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯄꯤꯇꯔꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤ ꯏꯁꯣꯔ ꯃꯉꯣꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯅꯤ it comes from the Lord because it is real and may be experienced in life masi achumani ashengbani tasengba adugumba amani aduga aikhoigi punsida experience tauba yaba makhal amani grace haibasi isorgi thaujal asi because there is no substitute for God's true grace isorgi thaujal asi achumbani maramdi madugi mahut singadaba atopa karisu laite Peter's reference mahakna ibase by way of testimony magi testimony oinasu masida mahakna palabani by way of exhortation puning thogat piba ama oinasu sumaina ibani ichilenau sing isorgi thaujal aikoina tarai tarai na lauba yate munna khalaga masigi damakta su isor bu thagat kadabani honoring true brethren asengba thajaba machil manau sing oiriba singda mahakna honor tauba ikai khumnaba khara uwe Silvanus saina aikoi Manipuri gi Bible da aye he could be Silas kauba Paul gi companion oiriba prophet oinasu leiramba aikoina Silas saina kauba khangnaba mahak adu oigani haibasi thajaba lei he is well regarded by Peter na phajana mabu regard tawe ikai khumnei as a faithful brother yamna thajaba yaba machin manau amagumna mahakna khali he probably assisted Peter in his writing work maki writing work iriba chithi iriba sidasu mateng panglamba yai haibagi thajabasu aduki matik lei ani shubada she who is in Babylon da leiba nupi haibani ko maming di pande masida adumapu this could be the actual Babylon asengba Babylon hujik aikoina Babylon haina khangnaba mafam aduda tasengna leiba mi ama nupi ama oiramgani haibasi thajai it could also represent a place of wickedness amaromda hairagana Babylon hairagadi yamna amot pa tukat saningai oiba pap ki punsi aduga pap ki leiba mafam hainasu laubayai this could be Rome asisu aduki matik fataba wickedness leiba mafam oina leibani aduna Rome su oiramba yai haina thajaba lei this could also describe Jerusalem su oiramba yai she could be a reference to the church mahagase mi ama tasengba mioiba nupi ama oiramdaba su yai oiramba su yai masi phajana khangde church singlup asisu aikoina nupi amagumna lawi the bride of Christ
ko Jesu Christ gi mau natraga magi bright aduni haibasi aikoina khangnai aduksu reference adugi maramda ibasu oiramba yai haibagi thajabasu lai mathangda Mark asi kanano this is probably John Mark Barnabas ki cousin gospel writer John Mark adu oigani haibasigi thajabasi lai aduga he was affectionately described yamna nungsina Peter na magi maramda iye as the spiritual son of Peter na magi spiritual thawai gi macha makni haina pali a deep relationship had developed between them makoi ani gi marakta duki matik yamna naknaba mari adur makoi gi marakta lai haibasi masida khanghalli aduga mathangda yengba kanda holy greetings asengba greetings asi masida ubo phange greetings of peace aikoi Christian gi marakta masi taubayam na phai greetings pinaraga masi karamba greetings no holy greetings aina aikoi na lowi maduna greetings asida kari yawe haiba kanda santi gi ingthabagi greetings ase pinai masida su apostle Peter na greetings of peace ase pibani general or special to those who are in the Lord Jesus Christ general oina su sijinaba yai adubu special oina Jesu Christa da laiminariba Jesu Christa da laikhraba mi singda masigi special greetings ase pibe yai greetings of love nungsibagi greetings ase su pibe yai masi a holy kiss of love haibani a holy kiss of love this was the standard way of exchanging greetings matamaduda standard oiba adugumba matam ki chatnabi oiba greetings nungsibagi greetings pinaba adubani a holy kiss of love haibase aduna isili now sing ngasi first Peter gi aroiba chithi ase paminar ga loiselak pasida aikhoi kari amuk hanna lawsan bayaba leibage kari tamjaningai leibage puning thoga chaningai kari leibage number 1 lessons of faith thajabagi lessons kaya aikoi tam gare khangare tare let them be review madu aikoi review tawse amok ningsingsi let them be renewal let there be renewal haibani amok ho no na aikoi no tho hansi loi khare pabo loi re tare khangre hairaga chakhradi adum matang kawrakani adubu renew tawba amok no tho hanba masi yam darkar oye lessons of faith aduga lessons of life punsigi maramda yamlaba lesson kaya amasu mamal yamlaba lesson sing aikoi bukhang hanbire let there be commitment aikoi achepa are pahaiba tare aduga ishorgi aningba punsi apamba punsi ishorgi minglen gidamakta mahaki matik mangal gidamakta aikoi hingba ngamnanaba ishorgi pamdaba punsida gi aikoi chatholaga ishorgi pamba punsida leiba ngamnanaba commitment aikoi thamgadabani let there be consistency madung haktangi nataba aroiba phawba adumaina aikoi thamba ngamnanaba hotnagadabani ngasi yamna chawna commitment piraga matam kharagi matungda amuka kawragadi madu consistency leiba nate consistency leiba haibaside leptana tattana chathaba adubuni aduga aroibada living for the Lord prabhu mahakki damakta hingba haibase mahakki tunginba sorgi machasing Jesu Christagi tunginba Christian thajaba ekhoi kwai ichauraba ithau aduni living for the Lord ekoi mahakki damakta hingsi let there be great joy in living out our faith in the Lord ekoi gi thajaba si ekoi gi punsi asida hingliba punsi asida utthoklaga ekoi gi thajaba asigi maramna Prabhu Jesu Christ gi damakta hinglaga magi damakta ekoi na ngamjaba tauramba matamda
ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯒꯅꯤ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯒꯗꯧꯔꯤꯕ ꯆꯤꯊꯤ ꯑꯁꯤ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯃꯈꯥ ꯁꯝꯊꯅ 이바 ꯑꯅꯤꯁꯨꯕ ꯆꯤꯊꯤ ꯁꯦꯀꯦꯟ ꯄꯤꯇꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯃꯤꯟꯅꯒꯅꯤ ꯇꯠꯇꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯇꯥꯃꯤꯟꯅꯁꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯇꯥꯍꯟꯁꯤ ꯈꯪꯍꯟꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯃꯤꯟꯅꯁꯤ ꯏꯁꯣꯔꯗ ꯉꯥꯛꯇꯪ ꯍꯥꯏꯖꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯄꯥꯅ ꯉꯁꯤ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯠꯇꯅ ꯄꯥꯃꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯔꯛꯇꯨꯅ ꯑꯍꯥꯟꯕ ꯆꯤꯊꯤ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ 이바 1 Peter chapter 1, 2, 3, 4, and 5 loinamak asibu ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯄꯥꯏꯁꯣꯔ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯁꯅꯨ ꯇꯝꯈ꯭ꯔꯕ ꯂꯦꯁꯟꯁ ꯀꯌꯥ ꯑꯁꯤ ꯀꯥꯎꯗꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯊꯝꯕ ꯉꯝꯕ ꯀꯥꯎꯗꯅꯕ ꯃꯇꯝ ꯈꯤꯕꯤꯛꯇ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯕ ꯉꯝꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯄꯥꯏꯁꯣꯔ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯃꯄꯥ ꯉꯥꯏꯗ꯭ꯔꯕ ꯕꯣꯔ ꯑꯗꯨ ꯍꯩꯊꯕꯤꯌꯨ ꯍꯛꯆꯥꯡ ꯊꯋꯥꯏ ꯑꯅꯤꯃꯛꯀꯤ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯀꯌꯥꯗꯒꯤꯁꯨ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄꯥꯏꯁꯣꯔ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯦꯟꯅ ꯍꯤꯡꯕ ꯉꯝꯕ ꯍꯣꯠꯅꯕ ꯉꯝꯕ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯨꯛ ꯍꯟꯅ 2 Peter ꯄꯥꯕꯗ ꯃꯌꯥꯝ ꯎꯅꯔꯁꯤ ꯑꯥꯃꯦꯟ